Manipur Top 20 News na tungan-tungan ba reliable source hindi ko tsarga. Mata-matang iba maru iba ipawsin patukang kahanjay. Ahanu pauda May 2023 dagi National Highway number 2 da yaratwiba free movement machileng bahuragani Chief Minister na Nemcha Kipgen amasung Hakolet Kipgen galuna na Secretary na ngalaga free movement hawagani haina laukthokhay. Joint Tribe Council na boycott tawdagi Chief Minister Makhan Khulda Tanglamdre India da thaw amasung LPG awaba amukhana mayok na kadawribra laingang na cognizance lawdabadi Senapati District ta kukising satok sasin tawba thinglagani NPO nupi yawdana Manipur kanba ngamloi sakhi asoiba thiduna hunduna ngangba toknarga tangdu laitaw porplasada pau sandong pijari ahanba pauda asoiba thiduna hunduna ngangba toknarasi tangdu laitaw porplasi sada wariga sagonaba mafum ama oiriba Kaching District ki wangu napaching dalaiba kajan phambu heritage site ama oina sengbanaba MP local area development fund dagi senpham paithokuna thabak pakhatlagani haina Rajya Sabha gi MP oiriba adhikari mayum sadana phongdoki boglonena amaga punaba chainaba amasung asoiba thiduna ngangaba toknarga tangdu laitaba Manipur ama poraknaba honamenasi haina phongdokre wapmasi MP sadana ahan ba khongsotoina wangu laifam awang likai dalaiba matam amada kaiban semduna kai phakiba mapum amani haina Singtharo kumbabada su yawiba wangu na paching dalaiba kajan bhambu yengchinba lakhibagi khongchata phongdokibani amaromdana May 2023 dagi National Highway number 2 da yaratwiba free movement machileng bahuragani Chief Minister na Nemcha Kipgen amasung Hakolet Kipgen galuna Secretary na ngalaga free movement hawagani haina laukthokhay. May 2023 dagi Manipur da tamthireba kangluk maselgi irang thorpadagi ahanba oina kangkokpida chatpa amasung district asibu phawduna chatpa ngamba Chief Minister oirakliba Y Khemchana ngasisu amukka luchingliba kusinaba lengakta yawminariba MPP amasung independent MLA yauna MLA kharaga loina lengaki makok thongba official singa punna kangkokpigi district ta chatpa khongchat ki manung chana Chief Minister nan Deputy Chief Minister Nemcha Kipgen amasung cycle gi MLA Hakolet Kipgen galuna miyam tinba thorom da saruk namakki myoisingna National Highway singda free movement hawagani haina lautok minar kre hairi ngasi kangkokpi district headquarter da pangthokba thorom da luchingba ahumna microphone gi kuthangda miyam da lautok ki bagaluna Imphal Dimapur gi marakta bus service su makha chatharagani haiki handigi oina pamdaba thogok sing thoktanaba security na section ngak sengani haina su Chief Minister na lautoki lenga asina Manipur da ingtappa hanjilaknaba onar leba thabak singi manungda ngasi mapom asida chatuna tongan ba fruit leader singdasu mifom pangthokhe Chief Minister gi market gi tongan ba development project sing sanga kibaglena lenga ki scheme singi makhada beneficiary singda phanghanpham thokpa kanaba singsu yenthoki Chief Minister lo singba timna gamji fa yorpada mafum asigi khunja singna harau tarana oki Deputy Chief Minister Nemcha Kipgen MLA Hakolet Kipgen DC SP CSO amasung lenga ki senior district level officer singsu taramna okpada seruk yaki tongan ba project sing sangaraduna Chief Minister na hai Manipur asi sahi lising ahum long gi puari lejarakri haukraba puari tangkak sing ningsing laduna taraga mapan suba sahi sada sahi taret khuntakwa thokibaduna kwai awaba ser oiki Manipur gi ngamkai asi purup pungnamakna semgan minarkibani amasung mipung khudimangna ngalkibani hariduna purup kanglu pungnamakna state asi gi ngamkai ngaknarba kathoksi hainasu ningsingki laibak thibadi lanai kanglup kharana miya markta chamanuga thohanduna warashen porapada apanba pire haiki amaromdana Joint Tribe Council na boycott tawdagi Chief Minister Makhan Khulda changlamdrai Nagamisam taruk farga mamit amasung makut pulaga kukhra matungda mihatin hatokiba thogdoktagi Makhan Khulgi church amada Konsakul amasung matai mafum haradagi Lanjener ko Nagapur pinupi angang yauna miyoi singna changjapam lawreba kul asida ngasi Chief Minister na hakthingna chatuna khunja singga wari sanana bagi thorang tarupagi markta Joint Tribe Council JTC na boycott tawkibagaluna purup asigi lusingba singna micham taruki justice panghandringaida kul asida Chief Minister lakpa yaroi haina phongdorpadagi kul asida changamdre yam ikai ngani ngasi Chief Minister na lusingba lainga ki miyoi singna kangkopit tamna chatpagi khongchat manungda Makhan Khulda su changduna khunja singa hakthingna unagani haina thorang taromani mahangna kul asida lakani thorangla pobu yaningda phongdoktuna ngasi Nagapur kinupi yauna yamnaba miyoi singna National Highway number 2 Imphal Dimapur lambi paringi kanglatongbi Yeromdai sauta thortuna Tayar sing mamay thaduna khongjam changsinki mihatina hatok pikraba micham taruki imungi miyoi sing amasung makhoiga nakna na laminaiba maitei kunja sing su saruk yaduna micham minister singi kanboida lakpada onsinduna pendaba kholausing lausinki khongjang loi singa makutta amuba firal amadi le kat paiduna highway gi nakalda khongjang changsilakpada pamda bu thodo sing thoktaraba security force singa akanba section thorang lakatki
Chief Minister gi convoy na Kangkopi District Headquarter tamna chatpagi lambida mafum adu yawpada khongjang loisina Nagami Sam Taruki Justice Pangalu haiba khalausing lawki ngasi khongjang gi matangda JTC gi co-convener su oiba Liangmai Naga Council Manipur gi President Timothy Wajunmai na pawmising hai lengak tagi ekhoina pambadi Nagami Sam Taruki mihat ki matangda justice panghanmani hojik makhanda hangliba relief camp da changja phumloiba mioi singi award pakya leibna awab mayoknari tawbatabu ekhoina lengaki maikai digi matek natragana sakot thorang pirakpana penthokpa ngamloi ekhoigi charter of demand amadi mihat asigi justice haibasi phangribanina Chief Minister na makhanda changlakani haiba wapam boycott tawbani ha ahum pharlaba phawda mihat asigi justice hojik phawda phangandana amasung jenabasing su no phaduna matik sabasara pidaba haibasi pendi haiki amarumda ima sakhina kari hairi nupi yaudana Manipur kanba sungam ngamloi lamdam siga laiba nupi oibisingi thodang yaudana Manipur kanba ngamloi haina nupi lupki saknarabi M Sakhina phongdokre wapum asing asi Young Women Health Organization gi office da pangthokiba organization sina thasigi oina uthokpa nupi gi punsi chefong August September thagi phongbagi thoramda mahakna haikibani mahakna makhatana phongdokibada organization sina thasigi oina putholiba chefong sina lamdam sigi nupi oibisingda achauba kanaba ama piduna wakhal lausing sakhat hali Manipur khunai da lamdam sigi nupi singna lawriba thodang aduki matik chawi adubu laibak thibadi Taxilaklaba matamdadi nupi singbu thawai dabasini Manipur da thokiba wathok kya da lamdam sigi nupi singna thodang yaduna lakri nupi singna Manipur khunai gidamak lawriba thodang sing lamdam sigi miyamna khangminasi nupi oibisingna phatabagi langda tudana ba section chasi aphab macha kya puthok pagi khunai sigi achangba nupi ama oiduna chakhatpada awonba Manipur khunai ama probada thodang lawsi haiki video si pagdala so kilang kibawa so mapigani channel si dong si video share amadi subscribe ko bibi damo hanya itan thar ko kundasari amadi makatang yan di sebata dengan ojek